Maruk Mam, ngasi amuk kaifa entertainment na mayamgidamak nungaigani khanjaduna movie amamuk puduna laksari. Movie asi 2024 da release tawkiba thriller crime da based toba Malayalam movie Gumastham hariba movie aduni. Gumastham haibagi nungi wahan thokna clerk, agent natraga office worker haribani. Movie asi ki director Amal K. Zobi, writer na Riyas Smart. Movie asi ki main character khara pallabada Andrew Philip ki saktam da Zai Jos, Peter ki saktam da Kailas, SI Sibaraman ki saktam da Saju Sidar, Thomas ki saktam da Diles Pathan, CI Hamid ki saktam da Ronnie David, Lila ki saktam da Saminu Sijo. Movie asina fangkiba rating singdi IMDb da 5.9, Gold user na 72% like pikiba movie yamani. Aduga film asi aina pathok jaba matamda soi khilan khiba chithau ba yaurabasu ngakpiu haiba wafam Thamjari. Fare mayam adudi thinthaba tawdana movie romda mayon sinminarasi. Movie asigi horokpada miyoi ani khak aikhoida uhalakli. Amana criminal lawyer ni mamingna Anwar. Amadi mahaka langminari basina mahaki client ni mamingna Giri. Anwar na herekli Giri aikhoina unagadoriba miyoi asigi mamangda wa kanna nganganu aduga oidaba wahangsingsu panghang hanganu. Giri namuk ngasai gari tongbadagi asigi wahai asidani nahakna haribasi aduga kanano aikhoina unaba laglibase. Anwar na wa kanna nganganu asum lau aina haribasi nang gyan tadabra. Miyoi asi wa kanna ngangba yadaba miyoi ni masidagi makhoi ani yum masida changlakli. Anwar na thongi bel khongbadagi ahal nupi amana thong adu hangduragli. Nupi asigi maming Anamma kawi mahak retire oja amani. Anwar na Madam aihak advocate amani sarbo mukta unajage lakpani. Ahal asina ai kauthorake haiduna yum adugi manunglomda changkhre. Aduga nupa ama thorai mahak asi film asigi main character oigadoribani. Mamingna Andrew Philip. Mahak asi clerk amani haibadi lawyer amadi advocate kaya amagi case suggest tawduna case kaya ama laina karisu leitaba thabak amagum ngamhanba misak amani. Kokbudi marosing yamna chawba misakni. Mahak asi migraine gi problem delay sound kana tab yadaba wa kana ngangba yadaba hektar urgana tension hekta kaba miyoi oina su tawi. Anwar na harekli sir mahak asini Giri magi case adugi matangdani aikhoina laglibasi. Masidagi Andrew na file adu yengduna Anwar da harekli karamna thokibano thodok sing adu. Anwar na wari adu tamlake tawba matamda Andrew na problem asi nangona thokpa nate aduna thokliba masana haihalo haiduna harekli. Asida Giri na harekli ay asengbadi nupi singbu pangthanduna aingon nga honba haibasi aigi hainabini. Adubo nupi singi tungkoin inaduna tanaba nupa adudi aidi natte aduga aini hek pamjaba khoida jaba nupi uragadi adu lemna thadre. Masida nupi amana cha pusinduna changlakli. Mahak yum masida thabak ingkhang su nomduna leiba misak amani mamingna Lila kawi. Mahak na cha adubu piri. Lila su mana nganglibadu asum tari. Giri na muk makha tarakli. Nong mama aigi guest house da nupi singa punduna leiringaida aigi wife aduna uthokre. Madudagi mana law khongduna tawre. Ai mana haiba singadu taba ngamsilaktre. Nisa su kanna nungaibana. Aduna ai chaitup ama paiduna makok aduda thomdalle. Giri na hariba wahai sing asi Lila su tana lakpada khanghaudana mana paiba plate adu makhada taduna makhon kanna thokhinami. Makhol asi tabada Philip khangsaw sawrakli aduga hairakli kari wakhanno nangna tawraga chalibado makhon adu kanna thokanu haiba natro. Wahai sing asi haiduna Philip na lawrakli magi mawung matawsina takpadi yamna sathiba amadi kok chakpa miyoi amagumna film asida su uhalli. Magi mawung asi ubada Giri na watapna hairakli sarna pama paisa kayano ai pirage aduga ai jail da changbadi ngamloi. Sarna fani khanbadu tawbiu. Philip na file adu yengduna amuk hairakli yum thangnabada leiba Gangadhar hariba miyoi aduna uki haiba natro. Gangadhar hariba misak asina ukibadagi court witness oini haibadagi makhoi ani Philip ko unaba lakpoiramli. Amuksu makha tarakli mahak asi water supply da thabak tawi adudi mahak sarkar gi karmachari amani. Anwar na sir mahak asi prime witness ni. Philip na nangi nupi asi pung 10 minute nifu chatpa duaida sibani. Aduga Gangadhar di government employer amani aduna pung 10 khudingi ma duty soidana chatkani.
रिपोर्ट की मतुंग इनदी महाक नुंगतिगी पुंग 10 खुदिंगी ऑफिस चलमगनी अदुगा करमना पुंग 10 के मिनिट 40 थोखिबा थौदोक अदु उगदौरिबनो अदुना अनवर गंगाधर नुमित अदुदा महाक ऑफिस लाकप्रा हाइदुना हंगु मान ऑफिस लागम थोकलगदी महाक ओइदबा हाइजिनबनी हाइदुना केस अदु उल्टा चथानदुना महाकपु थबक तलहनबसु याय अनवर नकंद थोकतुना फोन वरी सारुरगा अमुक चंगलगलगा हाइरई होय सर महाक नुमित अदुदा ऑफिस लागमी मसीना ताकपदी महाक फेक सिग्नेचर तौदुना अमुक हलकपो ओइरंगनी अदुना मंगोलदा हायु महाकसु थबक तत्तनबा विटनेस ओइगनु हायु अदुगा ओना तैनना नुमित अदुदा गिरिगी नुपी अदु खुदी थिजिनबा अमदगी लैखिदबनी हाइदुना मसी हाइदुना फाइल अदुबु पिरकली वासिंग अदु ताबदा गिरीदी ngakpana sulore makoina sukluna khanluriba case asi khudak asida solve tawba asida masida awaman paisa singsu puthораktuna piri aduga thorakpada giri na hairakli magi kok asidi yamna wangi mana case asi pairagadi ai kari su tawraroi nangbu okeloina nekpagisu mathau tadre anwarna mahak logi expert amadi soidun oiramgani adubu mahakna court ta changduna lan thengnabadi kari su yaroi mahakna masi hairibagi maramdi फिलिप असी केस की चे चांग पाइबा सजेस्ट तौबनी महाक लॉयर अमदि नत्ते कोर्ट लाक्तुना आर्गुमेंट करिसु तौबा यारोय महाक क्लार्क अमनी अदुगा लीगल इलीगल की पुनमक खंगी अदुना पुनमक असि कोक लेना तौरिबनी असुमना फिलिप लॉयर अमा नत्रबसु अरुव अरुब केस कया अमा सॉल्व तौदुना सजेस्ट कया अमा अचौ अचौब लॉयर सिंगदा पिरमी मथंगी सिंदा सुरेश कौबा मियो अमा अमुक हलगली महाक असि मथौ लेतना मथौ यामना थीबा मिसक अमनी महाक लीला कौबी नुपी अदुगी मतुंग इनरक्तुना वाथी सुरकली लीलादी फिलिप की युमदा नोंमगी थबक इंखांग तौबा चटपना ngasisu hanagum thabak chalibani सुरेश ना हाइरई असुक थुना चलिबदुबु कदाइदनो लीलाना फिलिप की युमदनी थेंगले मतमसे थेंगना लाक्लबदी ngang bahuragani adugi su mathakta ngarang thabak lepagi khonthi su chagadaba leiri सुरेश ना नंगना दुकीना थबक अदु तौरिबा करिगिनो अतोपा थबक तौबा यादबरा हंगलई लीलाना माना पैसा चाउना पीरीबा सिगुमना खुंगंग असिदा कनाना पिबिगदौरिबनो अदुना आई मागी थबक असि तौरिबनी अदुगा आइगी तुंगदा इनरकनु आइगी नुपान उरदी नुंगाइरोय हाइरई मसिदगी महाक फिलिप की युमदा यौरक्तुना थबक मतेंग तौसिल्ली असिदा सिन्ना सिक्कत तौखिदुना मियोय अमा उहल्लकली महाक की मिंग असि रवि कवि पॉलिटिशियन अमनी फिलिप की गाड़ी लाकपा अदुदा थबक तौरिबा मिसिंग अदुबु लेपु हाइदुना खामली अदुगा थुना फिलिप की मनाक्ता चंगसिलई फिलिपना करी तौरिबनो रविना मफम असी यामना मोले खरा लेरगा लम असी लैनबा मी येंबा लाकनी अदुना सेंगदोकलिबनी हाइरकली मसिदगी फिलिपसु अमुक चटख्रे थबक सुरिबा सिंगसिना हंगलगली मसिगी जगह असिबु मागिरा हंगलई रविना आइसिबु अंगावब्रो मीगी लम सेंगदोक्तुना थबक मांगनगदौरिबदी नुपा असिना नंगी मौंग मतौ अदुनदी मागी माली लमसे रविना महाक माइग्रेन लेबनी वा कन्ना ngang नत्रगा थबक अमा तौबदा मखोल हौना ताबा यादबनी असाव हेक्ता थुबनी अदुननी आइना तौरिबसी अदुगा युमगी अकुप अताइगी एनी थबक खुदिंगमक महाक मसाना लोइना तौबनी कोकटी यामना लेबा मिसकमनी अदुगा लीडिंग क्रिमिनल लॉयर थॉमस हाइबदु खंगब्रा मागी क्लार्कनी मसिगी नुमिदांगदा फिलिप तुमदुना लेरमी तंजा असिदा मपानगी हुई अमना कन्ना कन्ना खोंगबगी मखोलसु कन्ना तारी हुईना खोंगलकपा असिना महाक तुम्बा याद्रे अदुगा थोंगनाव अदुदा हुईना खोंगबा दुबु मुन्ना येंगदुना लेरी मसिगी नोंगालकपदा लीला मनिंगलोमदा लम सितुना लेरी असिदा रविना करिगुम्बा मा कोइथी थीरी लीलाना कैदौबा यावरबगे रवि हाइदुना हंगलकली रविना आइगी हुई अदु फंगद्रे ngarang numitang yamna khongkhibani ayuk machinjak pijage haiduna thibada fangdre masi haiduna amuk chatkhre masida lilana nakan on thorokpa matamda philipna kom amabu karigum ama paiduna phumjilibadu lilana su ure aduga hawjikta su rabina magi hui mangkhre haibadu ningsinglakli philipna hui adu halaga phumlibo oiramgani haina su lilana singnakhirami sinnasiki matungda philip gangsar aniyama खन्नबगी वा तासिन्नबगीदमक लाक्लम्मी अदुगा लोइरदुना थोरकपा मतमदा महाकना मिसक अमा उबदगी यामना थुना चंगसिलकली नुपा असिगी मिंग पीटर कवि महाक फिलिप की नुपीगी मरी मतानी असिदा पीटर की ममानबसिंगी ममांगदा फिलिपना खुबागना थाजिन्दुना चैरकली पीटर नदी ममानबसिंग यावी हाइदुना कन्ना हाइजै मरमदी पीटर मागी नुपीगी पीगदबा पैसा खरा लेबनी अदुबु मतम कोइरे सिंगलक्तबा मधुगिदमक फिलिपना तौरिबनी अमुकसु फिलिपना ngasi dagi aiga wari sanagada bani aigi nupiga sanagada manate
ꯃꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯦ꯫ ꯄꯤꯇꯔꯁꯨ ꯐꯤꯂꯤꯞꯅ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯃꯥꯡꯗ ꯈꯨꯕꯥꯛꯅ ꯊꯥꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯤꯠ ꯈꯥꯅ ꯂꯃꯟ ꯈꯨꯝꯅꯤꯡꯕ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯅꯝꯃ ꯀꯤꯆꯟꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯂꯤꯂꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤ, ꯇꯤꯆꯔ, ꯑꯩ ꯍꯌꯦꯡꯗꯤ ꯁꯨꯇꯤ ꯂꯧꯖꯒꯦ꯫ ꯍꯌꯦꯡ ꯑꯁꯤ ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜꯗ ꯄꯦꯔꯦꯟꯠꯁ ꯃꯤꯇꯤꯡ ꯂꯩ꯫ ꯑꯩ ꯁꯥꯔꯗ ꯍꯥꯏꯖꯔꯝꯃꯨ ꯍꯥꯏꯕ꯭ꯔꯥ? ꯑꯅꯝꯃꯅ ꯌꯥꯔꯦ ꯍꯪꯂꯅꯨ, ꯂꯧꯔꯣ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯤ꯫ ꯑꯗꯨꯒ ꯐꯤꯂꯤꯞꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯤ꯫ ꯐꯤꯂꯤꯞꯁꯨ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯅꯝꯃꯅ ꯍꯥꯏꯔꯛꯂꯤ, ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯖꯒꯦ꯫ ꯄꯤꯇꯔꯗ ꯉꯁꯤ ꯉꯥꯡ ꯁꯛꯇꯨꯅ ꯇꯧꯔꯨꯕ꯭ꯔꯥ? ꯀꯔꯤꯒꯤ ꯍꯧꯈ꯭ꯔꯕ ꯂꯣꯏꯈ꯭ꯔꯕ ꯋꯥꯔꯤ ꯄꯨꯊꯣꯛꯇꯨꯅ ꯉꯥꯡꯂꯤꯕꯅꯣ? ꯃꯁꯤ ꯍꯥꯏꯗꯨꯅ ꯋꯥ ꯀꯟꯅ ꯀꯟꯅ ꯉꯥꯡꯂꯛꯂꯤ꯫ ꯐꯤꯂꯤꯞꯇꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯉꯥꯡꯂꯛꯄ ꯑꯁꯤꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ, ꯐꯥꯗꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯒ ꯄꯣꯠ ꯆꯩꯁꯨ ꯂꯪꯈꯥꯏꯗꯨꯅ ꯊꯨꯒꯥꯏꯔꯛꯂꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯂꯤ, ꯂꯥꯎ ꯈꯣꯡꯗꯨꯅ ꯉꯥꯡꯂꯛꯀꯅꯨ, ꯑꯩ ꯁꯥꯎꯔꯛꯂꯕꯗꯤ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯐꯥꯎ ꯀꯥꯎꯊꯣꯛꯀꯅꯤ꯫ ꯅꯨꯄꯤ ꯑꯁꯤꯁꯨ ꯉꯥꯡꯕ ꯂꯦꯞꯇ꯭ꯔꯦ꯫ ꯃꯁꯤꯗ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯏꯗ ꯊꯥꯖꯤꯟꯗꯨꯅ ꯈꯧꯔꯤ ꯃꯦꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯇꯨꯃꯤꯟꯅ ꯂꯩꯍꯧꯔꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯔꯒꯅꯤ꯫ ꯉꯥꯡꯅꯔꯤꯕ ꯇꯧꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯂꯤꯂꯥꯁꯨ ꯆꯠꯀꯦ ꯇꯧꯔꯝꯕꯗꯒꯤ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕꯁꯤ ꯂꯨꯝꯗꯨꯅ ꯌꯦꯡꯂꯤ꯫ ꯑꯅꯝꯃꯅ, ꯑꯩꯁꯨ ꯈꯪꯏ ꯅꯪ ꯀꯣꯛ ꯆꯥꯛꯄ ꯑꯗꯨꯅ ꯑꯩ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯀꯅꯤ, ꯑꯗꯨꯕꯨ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯈꯥꯡꯗꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯋꯥꯍꯩ ꯑꯁꯤꯗ ꯐꯤꯂꯤꯞꯅ ꯈꯨꯕꯥꯛꯅ ꯑꯃꯨꯛꯁꯨ ꯊꯥꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯤ, ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯊꯠꯀꯅꯤ ꯅꯪ ꯉꯁꯤ꯫ ꯑꯁꯣꯝꯗ ꯑꯃꯨꯛ ꯂꯤꯂꯥ ꯌꯨꯝꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯦ꯫ ꯑꯗꯨꯒ ꯃꯅꯨꯡꯗ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯇꯥꯅ ꯇꯥꯅ ꯌꯥꯝꯅ ꯀꯤꯅ ꯆꯠꯂꯤ꯫ ꯌꯨꯝ ꯃꯅꯨꯡꯗꯒꯤꯁꯨ ꯄꯣꯠ ꯆꯩ ꯂꯪꯈꯥꯏꯕ ꯊꯨꯒꯥꯏꯕꯒꯤ ꯃꯈꯣꯜ ꯀꯌꯥꯁꯨ ꯇꯥꯔꯤ꯫ ꯃꯁꯤꯗ ꯁꯤꯟ ꯑꯁꯤ ꯀꯠ ꯇꯧꯈꯤꯗꯨꯅ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯂꯤꯂꯥ ꯐꯤꯂꯤꯞꯀꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯃꯅꯤꯡꯒꯤ ꯊꯣꯡ ꯊꯤꯟꯗꯨꯅ ꯇꯤꯆꯔ ꯇꯤꯆꯔ ꯍꯥꯏꯗꯨꯅ ꯀꯧꯔꯒ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯨꯗꯤ ꯍꯥꯡꯗꯣꯔꯛꯇ꯭ꯔꯦ, ꯀꯅꯥꯅꯁꯨ ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯃꯃꯥꯡ ꯊꯣꯡꯗ ꯂꯥꯛꯇꯨꯅ ꯊꯣꯡ ꯑꯗꯨꯒꯤ ꯕꯦꯜ ꯈꯤꯡꯂꯛꯏ꯫ ꯃꯁꯤꯗ ꯊꯣꯡ ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯥꯡꯗꯣꯔꯛꯇ꯭ꯔꯦ꯫ ꯑꯃꯨꯛꯁꯨ ꯑꯅꯝꯃꯗ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯟꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯧꯕꯗꯒꯤ ꯈꯪꯍꯧꯗꯅ ꯐꯤꯂꯤꯞꯅ ꯊꯣꯡ ꯑꯗꯨ ꯁꯠ ꯍꯥꯡꯗꯣꯔꯛꯂꯤ꯫ ꯐꯤꯂꯤꯞ ꯎꯕꯗ ꯂꯤꯂꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯐꯤꯂꯤꯞꯅ, ꯅꯪꯗꯤ ꯂꯥꯛꯂꯔꯣꯏ ꯍꯥꯏꯈꯤꯕꯗꯥꯏꯅꯦ, ꯁꯨꯇꯤ ꯂꯧꯈꯤꯕ ꯅꯠꯇ꯭ꯔꯣ? ꯂꯤꯂꯥꯅ, ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯅ ꯁ꯭ꯀꯨꯜꯗ ꯆꯠꯈ꯭ꯔꯦ, ꯑꯗꯨꯅ ꯑꯩ ꯂꯥꯛꯄꯅꯤ꯫ ꯇꯤꯆꯔꯗꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ? ꯃꯁꯤ ꯍꯥꯏꯗꯨꯅ ꯀꯤꯊꯤ ꯀꯤꯔꯨꯝꯁꯨ ꯇꯧꯔꯤ꯫ ꯐꯤꯂꯤꯞꯅ, ꯃꯥꯗꯤ ꯂꯩꯇꯦ, ꯅꯪ ꯁꯨꯇꯤ ꯂꯧꯈꯤꯕꯗꯣ ꯑꯗꯨꯝ ꯂꯧꯖꯔꯣ, ꯍꯌꯦꯡ ꯂꯥꯛꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯂꯤꯂꯥꯅ ꯌꯨꯝ ꯃꯅꯨꯡꯂꯣꯝꯗ ꯌꯦꯡꯂꯛꯄꯗ ꯀꯥꯁꯤꯡ ꯑꯗꯨ ꯑꯀꯥꯏ ꯑꯇꯣꯏ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯄꯨꯡꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯀꯤꯅ ꯀꯤꯅ ꯑꯃꯨꯛꯁꯨ ꯍꯪꯂꯛꯂꯤ, ꯇꯤꯆꯔ ꯀꯗꯥꯏꯗ ꯆꯠꯈꯤꯕꯅꯣ? ꯐꯤꯂꯤꯞꯅ ꯈꯣꯟ ꯀꯜꯂꯞꯅ ꯍꯥꯏꯔꯛꯂꯤ, ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯂꯩꯇꯦ ꯍꯥꯏꯕ ꯅꯠꯇ꯭रो? ꯐꯤꯂꯤꯞꯀꯤ ꯃꯑꯣꯡ ꯑꯁꯤ ꯎꯕꯗ ꯂꯤꯂꯥ ꯆꯤꯡꯅꯔꯗꯨꯅ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯇꯨꯅ ꯑꯅꯝꯃꯥꯒꯤ ꯅꯝꯕꯔ ꯑꯗꯨꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯁꯤꯜꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯏꯃꯨꯡꯗꯒꯤ ꯑꯅꯝꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯈꯤꯡꯂꯛꯂꯤ꯫ ꯐꯤꯂꯤꯞꯁꯨ ꯐꯣꯟ ꯈꯤꯡꯂꯛꯄ ꯑꯗꯨꯗ ꯐꯣꯟ ꯂꯣꯝꯗ ꯌꯦꯡꯂꯤ꯫ ꯐꯤꯂꯤꯞꯅ ꯂꯩꯊꯣꯛꯇꯨꯅ ꯂꯩꯔꯤꯉꯩꯗ ꯂꯤꯂꯥꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯐꯤꯂꯤꯞꯀꯤ ꯂꯦꯡꯖꯨꯝꯗ ꯏ ꯇꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯃꯁꯤ ꯎꯕꯗ ꯃꯥꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ ꯑꯅꯝꯃꯥꯕꯨ ꯐꯤꯂꯤꯞꯅ ꯉꯔꯥꯡ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯅ ꯃꯥꯅ ꯁꯣꯏꯗꯅ ꯍꯥꯠꯂꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯊꯥꯖꯕꯅꯤ꯫ ꯑꯁꯤꯗ ꯃꯍꯥꯛ ꯃꯁꯥ ꯑꯗꯨ ꯊꯥꯒꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯑꯁꯨꯝ ꯊꯣꯔꯛꯄ ꯑꯁꯤꯗ ꯁꯨꯔꯦꯁꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯤꯂꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁꯨꯔꯦꯁꯅ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯂꯤꯂꯥ? ꯂꯤꯂꯥꯅꯁꯨ ꯀꯤꯅ ꯀꯤꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯤ꯫ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯂꯤ, ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯀꯣꯛ ꯆꯥꯛꯄ ꯑꯍꯜꯅꯤ, ꯃꯥꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯆꯤꯡꯅꯔꯝꯒꯅꯤ, ꯑꯗꯨꯅ ꯑꯩꯕꯨꯁꯨ ꯂꯦꯝꯅ ꯊꯥꯔꯔꯣꯏ꯫ ꯃꯁꯤꯗ ꯁꯨꯔꯦꯁꯅꯁꯨ ꯂꯤꯂꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯨꯝ ꯑꯗꯨ ꯌꯦꯡꯂꯨꯒꯦ ꯍꯥꯏꯗꯨꯅ ꯆꯠꯅꯕ ꯇꯧꯔꯤ꯫ ꯑꯁꯣꯝꯗꯅ ꯐꯤꯂꯤꯞ ꯇꯤꯚꯤ ꯀꯥꯏꯔꯤꯕ ꯑꯃꯗꯤ ꯂꯝ ꯇꯨ ꯆꯈꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯊꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯨꯔꯦꯁꯁꯨ ꯌꯨꯝ ꯑꯁꯤ ꯌꯧꯔꯛꯇꯨꯅ ꯊꯣꯡꯅꯥꯎ ꯑꯃ ꯂꯣꯜꯂꯝꯗꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯀꯥ ꯑꯗꯨ ꯆꯩꯈꯥꯏꯗꯨꯅ ꯑꯃꯗꯤ ꯏ ꯈꯔꯁꯨ ꯇꯥꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯁꯨꯔꯦꯁꯅ ꯇꯞꯅ ꯍꯥꯏꯔꯛꯂꯤ, ꯂꯤꯂꯥꯅ ꯍꯥꯏꯔꯤꯕꯗꯨ ꯑꯁꯦꯡꯕꯅꯤ, ꯏꯁꯤꯡ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯕ ꯎꯏ꯫ ꯇꯟꯖꯥ ꯑꯁꯤꯗ ꯐꯤꯂꯤꯞꯁꯨ ꯈꯨꯠꯂꯥꯏ ꯑꯃ パꯏꯗꯨꯅ ꯊꯣꯔꯛꯄ ꯑꯗꯨ ꯎꯔꯦ꯫ ꯑꯗꯨꯒ ꯊꯣꯡꯅꯥꯎ ꯂꯣꯝꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯁꯨꯔꯦꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯃꯈꯣꯏꯕꯨ ꯎꯔꯝꯂꯒꯅꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯨꯅ ꯂꯤꯂꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ, ꯃꯍꯥꯛꯀꯤ ꯅꯨꯄꯤꯃꯛꯄꯨ ꯍꯥꯠꯄ ꯉꯝꯂꯕ? ꯂꯤꯂꯥꯅ ꯇꯤꯆꯔ ꯍꯥꯏꯗꯨꯅ ꯀꯞꯄ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ ꯍꯥꯏꯅꯁꯨ ꯑꯃꯨꯛ ꯍꯪꯂꯛꯂꯤ꯫ ꯅꯨꯄꯥ ꯑꯃꯁꯤꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯁꯤ ꯍꯥꯏꯔꯤ꯫ ꯁꯨꯔꯦꯁꯅ ꯑꯃꯨꯛ, ꯉꯥꯏꯈꯣ, ꯑꯩ ꯃꯥꯙꯕ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯗ ꯋꯥ ꯑꯁꯤ ꯍꯥꯟꯅ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯤ꯫ ꯃꯁꯤꯗꯒꯤ ꯈꯨꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯔꯤ ꯃꯔꯤ ꯄꯥꯎꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯈꯪꯅꯈꯤꯗꯨꯅ ꯃꯈꯣꯏ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯈꯟꯅꯔꯤ꯫ ꯃꯥꯙꯕꯅ ꯁꯨꯔꯦꯁꯇ ꯍꯪꯂꯛꯏ, ꯁꯨꯔꯦꯁ, ꯅꯪ ꯑꯁꯤꯕ ꯕꯣꯗꯤ ꯑꯗꯨꯗꯤ ꯎꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯁꯨꯔꯦꯁꯅ, ꯕꯣꯗꯤꯃꯛꯇꯤ ꯎꯔꯛꯇꯦ, ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯑꯁꯨꯝ ꯂꯩꯔꯝꯒꯅꯤ, ꯃꯍꯥꯛ ꯕꯣꯗꯤ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯈꯨꯗꯛꯇ ꯇꯧꯕ ꯉꯝꯂꯣꯏ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ, ꯐꯤꯂꯤꯞꯀꯤ ꯃꯈꯨꯠ ꯑꯗꯨ ꯏꯁꯨ ꯌꯥꯝꯅ ꯇꯩ, ꯑꯗꯨꯒ
magi miyeng na aduna takpadi mahak numidang chupa ama tumlamgadaba mande masidagi madabna pulis ta pau pinaba khanghanbadagi Ashok ko pulis amada pau piduna wari pumbatamli masidagi ngaihaki matungda pulis ani laklami amana SI ni mamingna Sibaraman kawi amasina Ashok constable amani Ashokna thaudok adu kanana ubano hangli madabna su makhoina ubani hairi Ashokna muk yum adudi aswaidagi natra magi ming adubu kari kaubono madabna Andrew Philip hairei wahai asitabada SI Sibaraman jurup thakke tarongmadagi ngakna yenglatuna wari sanariba aduda hanglakli maming adubu kari haiba Andrew Pablo Philip maside SI sina tawriba mong asina takpadi Philippu hanna soidana Sibaramanna khangmami oramgani asomda muku halakli Philip ka adubu makhatana amuk sengdorakli masida makhoisu yum adu yawraktuna Sibaramanna thong adugi bel adu anirak ahumlak khingrakli kona thangda Philipna thong adubu sauna hangdurakli aduga hairei nang oire Sibaramanna siri faudi ai kauroi natra mafam asida lam yenglakpani aduda lambi thoe haiduna nang kamain tawribano khangduna changlaklibani makhoi anigi wahai asina takpadi hana saunakhiba chainakhiba leibagi mawung mataw aduni amuksu hairagli ising kharadi thakkedana Philipna ising loba changge tawbada pulis asina amuk hairagli nangdi kaidobu changadoribano itai malaitro ma oina puthokna hairagli Philipsu mana hairibadu tadana changkhre asida Ashokna hanglai kaino sar hainariba sibu hana khangnabra haiduna hanglakli pulis asina wangang dana haiduna ingit supiri masidagi Philip ising puthoraktuna pulis aduda piri asida pulising asisu singnare magi nupi lekriba sinadi Philipna magi nupi bu soidana halamgani haibasi thajarami Sibaramanna amuk hanglai yumdana tomda leibro Philipna hoi haiduna pakhum piri amuksu pulis asina hanglakli nangi nupidi kadaida lekhrabano Philipna amuk ising thaglaba natro yare chalo Ashokna nangi nupi mangkhre haibagi missing report lai adugini aikhoi mafam asida laklibasi Philipna aigi nupi missing oiragadi aini inform torokadaba natro Sibaramanna aduga hojik phawba report torokliba karigino missing di oidribanina oiraga torokadabani hojik mahak mapamna chatkhi Sibaramanna muk phone tawsilo adudi Philipna tawba yaroi phone kauraga thamlambani magi fingerprint natanadi phone asi hangba yaroi amuksu pulis ani sina ka asibu koyeng yenglai asida TV kaidunu leiribasi ubada amuk hanglai TV asi karamna kairibano Philipna soikidana aigi khunna thengbadagi taduna kaikhibani adudi asengbado hairo ngarang na khoi ani khanaraba matungda kari kari thokibano Philipna wahang hangadaba oiragadi uniform sumna selaga law nakhoina lagleba sisu complain tawdana official amata yawdana lakpani aisu lo puna makhangi logi matunginani aina haribasi Ashokna farene adudi yum asida kariguma thodok amata thoktraga karigino nangi lengjumda idai baduna wahai asitabada Philip masadu ithak thagali aduga lali lali tawduna hairakli yen halubagini masidagi pulis ani asisu karisu proof phangdabana upai leitre aduga thorakle amuksu hairai akhoi amuk lakhigani official singaloinana asum thorakpa asida Sibaramanna hairai nangna karigino idai badu hairibado ma karisu khangdabani nangna wadu haikibana mahak chingnahankhre aduga yamna thuna station jawraktuna SP Hamid kauba officer amada wari pumbatamli SP na harai numit ani gi manungda ai transfer chalagani transfer asigi damaktani aina kuina ngairaklibasi aduga Philip konsin naduna mungna ba haibasi araibo oiroi nakhoi suma kanano haiba hana khangliba natra achauba criminal lawyer Thomas ka supunduna thabak tawminariba misakamani chanariba system amadi loophole khulimaksu loina khangba misakni aikoina khaitangkhak soikibada thabak phawba tatpa yaribani Sibaramanna hoi chumi sir adubu magi mayumda magi nupibu soidana halamgani masi aikoigi chingnabani aduga sir aikoigi for da lebiu phana achau sangoi sanu mioi kyasu tinasanu crime bu tawrabadi logi matungina cherak phanggadabani asumna Sibaramanna wahai mayamasi haibadagi SP asisu upai leitreduna thabak haunaba warrant tawri asomdana Philip plan amuk tawri yen ama hatuna magi furit aduga manaba furitta dairibi I adugi mathakta taisili aduga hanagi dumai tharuktuna atopa phizon sinduna lairi Philip su khangi pulising asi soidana muk lakani haibasi masidagi pulising amadi khunnasigi miyam Philip ki yumda thomjelakle SP na changsilaktuna Philip aikhoi lakribagi maram nangsu soidana khanglamgani aduna khara cooperate taw Sibaramanna muk yengbadadi plan khudimak loiraduna phi sinduna leiramledana
Philipna aisu khangi nakoi lakani haiba aduna aisu sem saduna leiribani asida SP na police singda search tawnaba hairami aduga thirakpa asida Philipna mapanda yengi itaiduna thamlamba furitadu police singna thengnarami masida makhoisu khangle masida tairibi asidi yengi ni haiba Sibaraman hairei fajana plan tawduna thamlamledana police sing asisu karisu proof phangdabra amuksu upai leitre SP na Sibaraman mu kauduna hairakli aikhoina tawribasi oiraroi ngasaidagi tawribasi karisu clue amata phangde nang maga hanadagi jegnabani haiba aisu khangi adugi wahaudagi asida pusillaga laman khumnaba honaganu aroi boina aina hairibasini nang asengba thajabra man halamgani haibasi Sibaraman na asengmani sir mahak nai khoida sanaba plan ni mana crime asi tawni Philip asi kanano haibasi sarna mayek sengna khangdabagini asidagi Sibaraman na saungna thoroktuna nangi nupi kadai da leibano masi haiduna mapanda Philip paiduna inthorakpada miyam mamang aduda tusinduna ikaibana su loire media kaya amasu yausilaktuna photo video su longnari Philip su tafang khangdre tanja asida film yengli bai khoida su angakpa ma fawhali ngasaidagi magi nupi asi Philip na hatpani haiduna tawnariba mayam asi magi nupi asi hingduna leiramle policing amadi khunja mayam asi su ngakpana loire SP na anamada harakli madam by mistake ni madam ising oire haiduna pau pirakpatagi aikhoi su aikhoi gi duty adu tawjabani aduga SI Sibaraman na Philip da tawriba du khunja miyam asina su ngakpinaba hayu haiduna policing adu chatke tawba matamda khunja miyam na chatpadu thinglami makhoisu upai letraduna Sibaraman na wa hairake tawbada Philip na yare aigol na ngakpi haidrabasu thabak loire tumina chanakro haiduna Sibaraman na tawriba mayam adu ikaibanna su loire mayam asigi mamangda aduga thokliba thodok sing asi media singda chaithorakli amadi Sibaraman bu miyam mamangda troll kya su tawnarakli masi punu magasi ubada Sibaraman pendaba haibadu oire aduga custody da phajinduna thamliba miyoi amada asawba phudoktuna phudarakli magi mong asi ubada asok changlaktuna Sibaraman bu themjinduna puthorakli asomda amuk SP da officer amana phone tawraktuna hairakli kari sare haujikti media singna pungloi loire noi Philip ki da chatringaida aingolda hana inform tawgriba karigino nakhoina tawkhriba thabak sing aduna nakhoi gi mathakta inquiry tawrgani haujikti nangi transfer adusu hold tawduna leiba tabani masi haiduna phone adu kakre wahai asi tabada SP asisu wakhal nungaitre aduga Sibaraman khoina hidak thaktuna leiriba ka adu da changlakuna hairakli paw nungaiba ma leire aigi transfer adu hold tawduna thamle SP asina khallibasi Sibaraman ga Philip ka hanadagi nungainadaba du leibadagi Sibaraman na laman khumnaba tawbani khallibani Sibaraman na amuk hairakli sir sahi ani muki mamangda aigi senupa amagi case Philip ta paibinaba haibada mana yakhide mana paramlabadi case adu ngamlambasu yai aduga madugi case adugi matangdagi aina ngasi phawba laman khumnaba tawkhibasu leite adudagi aikhoi ani sak khangnakibani sahi kunthra hena asigi khagi gi dress asi selaklabani aduga sahi kunthra gi experience asina maram moiduna haribasini Philip ki yum aduda magi nupi natrabasu kanagum miyoi amadi soidan halamgani magi mawong aduna pumnuma khangmangamali sin asigi matungda asomda Philip tumlambadagi mit sat pangtholoktuna hagotlaga ka amada changlakli aduga upu adu chingthokpa matamdadi secret oina ka amasu leirami ka adu da changlurba matungda ngaihak leiraga magi khutcha adu I taiduna thorakli aduga yamna thuna phi amada taithoktuna phi adubu amuksu mai thadokli masida film jengli bai khoida uhalli madudi Philip asi karigumba aron bakhara tawri haibasi mayam mahakna tawriba aron basi karino haiba makha tatharakpa sarukta soidana khangbiragani masigi nongalakpada makhoi policing plan tawri numit aduda magi nupi natrabanina atopa miyoi amadi soidana oiramgani haibadi mahaki yaknaba aduna magi yaknaba miyoi singi list hana khangdaba yaroi aduga list adudagi thabak sing asi hauba tabani masigi matungda Sibaraman amadi Asok criminal lawyer Thomas ki manakta laktuna list sing adubu bibinaba hairi Thomas na madudi Philip ki yaknaba sing oiragadi aigi su yaknaba mi oigani haibadi maga iga thabak punna tawminabanina Sibaraman na sir case mai thikiba mi singi listi Thomas na adudi oiraroi case asi aduki matik yamkhre aduna
ꯀ꯭ꯂꯥꯏꯟ ꯂꯤꯁꯇꯤ ꯄꯤꯒꯦ ꯑꯗꯨꯒ ꯊꯣꯃꯥꯁꯀꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯂꯤꯁ ꯑꯗꯨꯕꯨ ꯄꯤꯅꯕ ꯈꯪꯍꯜꯂꯤ ꯁꯤꯕꯥꯔꯥꯃꯟꯅ ꯁꯥꯔ ꯑꯩꯈꯣꯏ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕꯁꯤ ꯐꯤꯂꯤꯞꯇ ꯈꯪꯍꯟꯕꯤꯒꯅꯨ ꯊꯣꯃꯥꯁꯅ ꯐꯤꯂꯤꯞꯅ ꯈꯪꯗꯕ ꯎꯗꯕ ꯂꯩꯇꯕꯅꯤ ꯅꯈꯣꯏꯅ ꯃꯗꯨ ꯈꯪꯕ ꯉꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯗꯨ ꯅꯈꯣꯏꯒꯤ ꯑꯁꯣꯏꯕꯅꯤ ꯑꯁꯤ ꯑꯃꯁꯨ ꯅꯈꯣꯏꯒꯤ ꯂꯧꯁꯤꯡ ꯑꯣꯏꯅꯕ ꯑꯩ ꯍꯥꯏꯒꯦ ꯐꯤꯂꯤꯞ ꯑꯩꯒꯤ ꯕꯕꯥꯒꯤ ꯃꯇꯝꯗꯒꯤ ꯂꯤꯒꯦꯟ ꯑꯃꯗꯤ ꯏꯂꯤꯒꯦꯟꯒꯤ ꯃꯔꯝꯗ ꯅꯩꯅꯗꯨꯅ ꯆꯍꯤ 30 ꯍꯦꯟꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯃꯤꯁꯛꯅꯤ ꯃꯍꯥꯛꯅ ꯀ꯭ꯔꯥꯏꯝ ꯇꯧꯔꯝꯕ ꯇꯥꯔꯒꯁꯨ ꯄ꯭ꯂꯥꯟ ꯍꯥꯟꯅ ꯌꯥꯊꯣꯛꯇꯨꯅ ꯄꯨꯝꯅꯃꯛ ꯊꯝꯂꯝꯒꯅꯤ ꯄꯨꯂꯤꯁꯁꯤꯡꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯂꯕꯁꯨ ꯇꯥꯟꯅꯍꯜꯂꯣꯏꯁꯤꯒꯦ ꯍꯥꯏꯕꯁꯨ ꯑꯣꯜꯔꯦꯗꯤꯗ ꯊꯕꯛ ꯇꯧꯔꯝꯒꯅꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤꯗꯤ ꯁꯥꯎꯅꯤꯡꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯂꯛꯂꯤ ꯁꯤꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯄꯨꯂꯤꯁꯁꯤꯡ ꯐꯤꯂꯤꯞꯀ ꯄꯨꯜꯂꯝꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯊꯤꯒꯠꯄ ꯍꯧꯔꯛꯂꯤ ꯑꯃꯗꯤ ꯐꯤꯂꯤꯞꯀ ꯌꯦꯛꯅꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯈꯪꯅꯕ ꯀꯟꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯑꯦꯁꯄꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯂꯤ ꯁꯥꯔ ꯊꯣꯃꯥꯁꯇꯒꯤ ꯂꯧꯔꯛꯄ ꯂꯤꯁ ꯗꯤꯇꯦꯜ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯊꯤ ꯍꯨꯝꯗꯨꯅ ꯇꯧꯕꯗꯒꯤ ꯈꯪꯕ ꯉꯝꯂꯦ ꯐꯤꯂꯤꯞꯀꯤ ꯌꯦꯛꯅꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯂꯤꯁ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯃꯤꯑꯣꯏ 7 ꯑꯃꯗꯤ ꯐꯪꯂꯦ ꯑꯗꯨꯒ ꯃꯤꯑꯣꯏ 7 ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯊꯤꯕ ꯑꯃ ꯆꯪꯏ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯄꯥꯟꯗꯒꯤ ꯃꯤꯁꯤꯡ ꯑꯣꯏꯕ ꯌꯥꯎꯔꯝꯂꯒꯗꯤ ꯃꯍꯥꯛ ꯑꯗꯨ ꯁꯣꯏꯗꯅ ꯕꯤꯛꯇꯤꯝ ꯑꯣꯏꯒꯅꯤ ꯁꯥꯔ ꯑꯦꯁꯄꯤꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯂꯤ ꯃꯤꯑꯣꯏ 7 ꯑꯁꯤꯕꯨ ꯃꯤꯁꯤꯡ ꯑꯣꯏꯕ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯄꯨꯂꯤꯁꯁꯤꯡ ꯃꯤꯑꯣꯏꯁꯤꯡꯒꯤ ꯂꯤꯁ ꯑꯗꯨꯕꯨ ꯃꯊꯪ ꯊꯤꯒꯠꯂꯛꯂꯤ ꯑꯌꯥꯝꯕꯅ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯁꯟꯖꯨ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯔꯛꯂꯤ ꯁꯥꯔ ꯃꯍꯥꯛ ꯅꯨꯃꯤꯠ 2-3 ꯁꯨꯔꯦ ꯊꯕꯛ ꯆꯠꯈꯤꯕ ꯂꯥꯛꯄꯗꯤ ꯂꯥꯛꯂꯒꯅꯤ ꯁꯤꯕꯥꯔꯥꯃꯟꯅ ꯐꯣꯟꯗ ꯄꯥꯎ ꯐꯥꯎꯅꯗꯕ꯭ꯔꯥ ꯍꯪꯂꯛꯏ ꯅꯨꯄꯤ ꯑꯁꯤꯅ ꯃꯁꯤ ꯃꯍꯥꯛꯀꯤ ꯍꯩꯅꯕꯤꯅꯤ ꯁꯥꯔ ꯐꯣꯟꯗꯤ ꯑꯁꯨꯝꯃꯛ ꯑꯣꯐ ꯊꯝꯕꯅꯤ ꯁꯣꯏꯗꯅꯗꯤ ꯍꯜꯂꯛꯀꯅꯤ ꯁꯤꯕꯥꯔꯥꯃꯟꯅ ꯐꯔꯦ ꯑꯗꯨꯗꯤ ꯃꯍꯥꯛ ꯍꯦꯛ ꯂꯥꯛꯄꯒ ꯃꯉꯣꯟꯗ ꯍꯥꯏꯌꯨ ꯁ꯭ꯇꯦꯁꯟꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯄꯤꯇꯔ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯍꯥꯛꯁꯨ ꯃꯤꯁꯤꯡꯗ ꯂꯩꯕ ꯃꯤꯁꯛꯅꯤ ꯄꯤꯇꯔ ꯍꯥꯏꯔꯤꯕꯁꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯍꯧꯔꯛꯄ ꯁꯤꯟꯗ ꯐꯤꯂꯤꯞꯅ ꯈꯨꯕꯥꯛꯅ ꯊꯥꯗꯨꯅ ꯐꯨꯈꯤꯕ ꯃꯔꯤ ꯃꯇꯥ ꯑꯗꯨꯅꯤ ꯑꯍꯜ ꯑꯁꯤꯅ ꯍꯥꯏꯔꯛꯂꯤ ꯁꯥꯔ ꯄꯤꯇꯔ ꯑꯁꯤ ꯑꯩꯒꯤ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕ ꯏꯆꯥꯅꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯔꯛꯇ ꯇꯣꯛꯊꯣꯛꯈꯤꯗꯨꯅ ꯃꯃꯥꯟꯅꯕ ꯈꯔꯒ ꯄꯨꯜꯂꯒ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯨꯕꯗꯒꯤ ꯄꯩꯁా ꯄꯨꯝꯕꯁꯨ ꯃꯥꯡꯍꯟꯈꯤ ꯑꯩꯅꯗꯤ ꯐꯅ ꯀꯟꯅ ꯍꯥꯏꯖꯕꯅꯤ ꯊꯕꯛ ꯑꯗꯨ ꯇꯧꯗꯅꯕ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯄꯩꯁꯥ ꯑꯗꯨ ꯋꯥꯠꯂꯗꯨꯅ ꯐꯤꯂꯤꯞꯀꯤ ꯅꯨꯄꯤꯗꯒꯤ ꯄꯩꯁꯥ ꯑꯗꯨ ꯂꯧꯕꯅꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯁꯤꯡꯕ ꯉꯝꯗꯕꯅ ꯐꯤꯂꯤꯞꯅ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯐꯨꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯌꯨꯝꯗꯁꯨ ꯍꯜꯂꯛꯂꯒ ꯃꯍꯥꯛ ꯄꯦꯟꯗꯕ ꯑꯁꯥꯎꯕ ꯀꯌా ꯑꯃ ꯐꯨꯗꯣꯛꯏ ꯑꯗꯨꯒ ꯐꯤꯂꯤꯞꯀ ꯎꯅꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯗꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯍꯥꯛ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤ ꯃꯥꯒꯤ ꯐꯣꯟꯗꯁꯨ ꯐꯣꯟ ꯀꯌꯥꯔꯛ ꯇꯧꯔꯦ ꯐꯣꯟ ꯑꯗꯨꯁꯨ ꯆꯠꯈꯤꯗ꯭ꯔꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯤꯑꯣꯏ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯑꯃꯗꯤ ꯁꯣꯏꯗꯅ ꯐꯤꯂꯤꯞꯅ ꯍꯥꯠꯂꯝꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗꯁꯨ ꯆꯃꯝꯅꯍꯜꯂꯤ ꯃꯌꯥꯝ ꯃꯈꯥ ꯇꯥꯊꯔꯛꯄ ꯁꯔꯨꯛꯇ ꯌꯦꯡꯃꯤꯟꯅꯁꯤ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯁꯤꯗꯒꯤ ꯁꯤꯕꯥꯔꯥꯃꯟꯅ ꯑꯦꯁꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯟꯖꯨꯒꯤ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯍꯜꯂꯝꯃꯤ ꯑꯦꯁꯄꯤꯅꯁꯨ ꯁꯟꯖꯨꯕꯨ ꯍꯥꯟꯅꯗꯒꯤ ꯈꯪꯗꯨꯅ ꯂꯩꯔꯝꯂꯦ ꯑꯦꯁꯄꯤꯅ ꯍꯥꯏꯔꯛꯂꯤ ꯑꯁꯤꯒꯤ ꯇ꯭ꯔꯛ ꯗ꯭राꯏꯚꯔ ꯑꯁꯤꯗꯤ ꯁꯟꯖꯨ ꯅꯠꯇ꯭ꯔꯣ ꯑꯩ ꯃꯥꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ ꯍꯤꯗꯥꯛ ꯂꯥꯂꯣꯜꯂꯝꯕꯗꯒꯤ ꯑꯩꯅ ꯃꯥꯕꯨ ꯍꯟꯖꯤꯟ ꯐꯥꯈꯤꯕ ꯃꯤꯑꯣꯏꯅꯤ ꯃꯥꯗꯤ ꯀꯔꯝꯅ ꯂꯤꯁ ꯑꯁꯤꯗ ꯌꯥꯎꯔꯝꯂꯤꯕ ꯁꯤꯕꯥꯔꯥꯃꯟꯅ ꯁꯥꯔ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯊꯥ 3ꯀꯤ ꯃꯃꯥꯡꯗ ꯐꯥꯈꯤꯕꯅꯤ ꯑꯗꯨꯒ ꯀꯣꯔꯠꯇ ꯍꯤꯌꯥꯔꯤꯡ ꯆꯠꯊꯗꯨꯅ ꯀꯣꯔꯠꯀꯤ ꯑꯅꯧꯕ ꯔꯨꯜ ꯈꯔꯗꯒꯤ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯑꯣꯄꯣꯖꯤꯁꯟꯗꯅ ꯐꯤꯂꯤꯞ ꯂꯩꯕꯅꯤ ꯑꯗꯨꯅ ꯁꯟꯖꯨꯅ ꯐꯤꯂꯤꯞꯀꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯀꯦꯁ ꯑꯗꯨ ป้ายꯗꯅꯕ ꯀꯦꯡꯍꯟ ꯈꯪꯍꯟꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯦꯛꯅꯕ ꯑꯣꯏꯕꯗꯒꯤ ꯂꯤꯁ ꯑꯁꯤꯗ ꯌꯥꯎꯔꯤꯕꯅꯤ ꯑꯦꯁꯄꯤꯅ ꯑꯗꯨꯗꯤ ꯃꯥꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯨ ꯊꯤꯕ ꯐꯪꯗ꯭ꯔꯤꯕ꯭ꯔꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯐꯣꯟꯒꯤ ꯂꯥꯁ ꯂꯣꯀꯦꯁꯟ ꯑꯗꯨ ꯀꯗꯥꯏꯗꯅꯣ ꯑꯁꯣꯛꯅ ꯌꯦꯡꯂꯦ ꯁꯥꯔ ꯐꯤꯂꯤꯞꯀꯤ ꯌꯨꯝ ꯑꯗꯨꯋꯥꯏꯗ ꯁꯤꯒꯅꯦꯜ ꯑꯗꯨ ꯃꯥꯡꯈꯤꯕꯅꯤ ꯁꯤꯕꯥꯔꯥꯃꯟꯅ ꯄꯤꯇꯔꯒꯤ ꯐꯣꯇꯣ ꯑꯗꯨ ꯑꯃꯨꯛ ꯌꯦꯡꯍꯜꯂꯒ ꯃꯈꯥ ꯇꯥꯔꯛꯂꯤ ꯃꯍꯥꯛ ꯑꯁꯤꯅꯤ ꯄꯤꯇꯔ ꯃꯍꯥꯛ ꯐꯤꯂꯤꯞꯀꯤ ꯃꯔꯤ ꯃꯇꯥꯅꯤ ꯁꯦꯜꯒꯤ ꯋꯥꯍꯧꯗꯒꯤ ꯐꯤꯂꯤꯞꯅ ꯐꯨꯈꯤꯕꯅꯤ ꯑꯗꯨꯒ ꯐꯤꯂꯤꯞꯅ ꯐꯨꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯐꯤꯂꯤꯞꯀꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯨꯅ ꯂꯩꯔꯛꯂꯤꯕꯅꯤ ꯑꯦꯁꯄꯤꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯕꯤꯛꯇꯤꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯁꯤꯕꯥꯔꯥꯃꯟꯅ ꯑꯗꯨꯕꯨ ꯁꯥꯔ ꯐꯤꯂꯤꯞꯀꯤ ꯌꯨꯝꯗ ꯑꯔꯣꯠꯄ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯊꯤ ꯍꯨꯝꯂꯕ ꯃꯇꯨꯡꯗ ꯄꯨꯝꯅꯃꯛ ꯈꯪꯕ ꯉꯝꯒꯅꯤ ꯁꯥꯔ ꯁꯤꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯖꯤꯟꯗꯨꯅ ꯐꯤꯂꯤꯞꯀꯤ ꯌꯨꯝꯗ ꯊꯤ ꯍꯨꯝ ꯇꯧꯅꯕ ꯆꯪꯂꯛꯂꯤ ꯃꯍꯥꯛꯅ ꯁꯨꯝ ꯀꯣꯏꯅ ꯊꯤꯔꯛꯄ ꯑꯁꯤꯗ ꯐꯤꯂꯤꯞꯁꯨ ꯇꯥꯟ ꯆꯥꯟꯅꯔꯗꯨꯅ ꯇꯟꯖꯥ ꯑꯁꯤꯗ ꯊꯣꯔꯛꯂꯤ ꯐꯤꯂꯤꯞꯅ ꯊꯣꯔꯛꯄ ꯑꯁꯤ ꯎꯕꯗ ꯅꯨꯄꯥ ꯑꯁꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯀꯥꯆꯤꯜ ꯑꯃꯗ ꯉꯥꯏꯍꯥꯛ ꯂꯣꯠꯇꯨꯅ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯀꯟꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯤ ꯅꯨꯄꯥ ꯑꯗꯨꯅ ꯆꯦꯟꯊꯣꯛꯈꯤꯕ ꯑꯗꯨ ꯐꯤꯂꯤꯞꯅꯁꯨ ꯃꯄꯥꯟꯗ ꯃꯤꯑꯣꯏ ꯑꯃ
ꯇꯣꯁ ꯄꯥꯏꯗꯨꯅ ꯆꯦꯟꯈꯤꯕꯗꯨ ꯊꯣꯡꯅꯥꯎꯗ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ, ꯁꯨꯔꯦꯁ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯤꯕꯥꯔꯥꯃꯟꯅ ꯍꯥꯏꯕꯗꯒꯤ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯊꯤꯍꯨꯝ ꯇꯧꯗꯨꯅ ꯀꯔꯤꯒꯨꯝꯕ ꯀ꯭ꯂꯨ ꯈꯔ ꯐꯪꯅꯕ ꯊꯤꯍꯟꯕ ꯑꯣꯏꯔꯝꯂꯤ꯫ ꯑꯁꯣꯝꯗ ꯑꯃꯨꯛ ꯐꯤꯂꯤꯞ ꯐꯣꯇꯣ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯄꯥꯁꯀꯤ ꯋꯥꯔꯤ ꯈꯔ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯎꯍꯜꯂꯛꯂꯤ꯫ ꯐꯤꯂꯤꯞ ꯑꯃꯗꯤ ꯑꯅꯝꯃ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ, ꯃꯃꯤꯡꯅ ꯑꯦꯕꯤ ꯀꯧꯏ꯫ ꯃꯍꯥꯛ ꯍꯦꯟꯗꯤꯀꯦꯞ ꯑꯃꯅꯤ, ꯈꯣꯡ ꯅꯥꯝ ꯑꯃꯁꯨ ꯆꯤꯡꯏ꯫ ꯑꯗꯨꯒ ꯑꯦꯕꯤ ꯑꯁꯤ ꯃ꯭ꯌꯨꯖꯤꯛꯄꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯤꯂꯤꯞꯇꯤ ꯁꯥꯎꯟ ꯀꯟꯅ ꯇꯥꯕ ꯌꯥꯗꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯅ ꯑꯍꯥꯟꯕꯗ ꯃꯆꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯀꯣꯟꯕꯗ ꯃꯆꯥꯅꯨꯄꯥ ꯑꯁꯤꯒꯤ ꯅꯤꯡꯕ ꯊꯨꯡꯍꯜꯂꯒꯦ ꯈꯟꯗꯨꯅ ꯁ꯭ꯇꯨꯗꯤꯑꯣ ꯃꯆꯥ ꯑꯃꯁꯨ ꯁꯥꯕꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯦꯕꯤꯒꯤ ꯑꯁꯥꯗꯤ ꯑꯐꯥꯎꯕ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛꯇꯔ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯅ ꯐꯤꯂꯝ ꯗꯥꯏꯔꯦꯛꯇꯔ ꯑꯃꯗꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯀꯌꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯃꯥꯍꯤ ꯀꯧꯕ ꯑꯃꯒ ꯆꯠꯃꯤꯟꯅꯔꯤ꯫ ꯑꯦꯕꯤꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯑꯔꯣꯏꯕꯗ ꯊ꯭ꯔꯤꯂꯔ ꯃꯨꯚꯤ ꯑꯃꯒꯤ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯅꯕ ꯑꯣꯐꯔꯁꯨ ꯄꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯦꯕꯤ ꯌꯨꯝꯗ ꯍꯜꯂꯛꯄ ꯑꯁꯤꯗ ꯁꯔꯖꯨ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯐꯤꯂꯤꯞꯇ ꯍꯥꯏꯔꯤ, ꯅꯪ ꯑꯃꯗꯤ ꯅꯪꯒꯤ ꯂꯣꯌꯔꯅ ꯄꯥꯏꯔꯤꯕ ꯀꯦꯁ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯇꯣꯛꯀꯗꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯀꯦꯁ ꯑꯗꯨ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯅꯤꯡ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯤ꯫ ꯑꯗꯨꯒ ꯑꯦꯕꯤꯅ ꯆꯪꯂꯛꯄ ꯑꯁꯤꯗ ꯁꯔꯖꯨꯅꯁꯨ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯁꯤꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯕꯤꯅ ꯇꯧꯒꯗꯧꯔꯤꯕ ꯐꯤꯂꯝ ꯑꯗꯨꯒꯤ ꯗꯥꯏꯔꯦꯛꯇꯔ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯀꯌꯥ ꯑꯃꯒ ꯄꯨꯟꯗꯨꯅ ꯄꯥꯔꯇꯤ ꯃꯆꯥ ꯑꯃ ꯇꯧꯔꯤ꯫ ꯃꯁꯤꯗ ꯑꯦꯕꯤꯕꯨ ꯐꯤꯂꯝ ꯑꯁꯤꯒꯤ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛꯇꯔꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯗ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯤ꯫ ꯑꯗꯨꯒ ꯗꯥꯏꯔꯦꯛꯇꯔ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯤꯡꯗꯁꯨ ꯑꯦꯕꯤꯒ ꯁꯛ ꯈꯪꯅꯍꯜꯂꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯄꯥꯔꯇꯤ ꯑꯁꯤꯁꯨ ꯂꯣꯏꯗꯨꯅ ꯃꯥꯍꯤ ꯑꯃꯗꯤ ꯑꯦꯕꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯦꯕꯤꯅ ꯃꯥꯍꯤꯗ ꯍꯥꯏꯔꯛꯂꯤ, ꯃꯥꯍꯤ, ꯉꯁꯤꯒꯤ ꯄꯥꯔꯇꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯄꯥꯔꯇꯤ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨꯁꯨ ꯗꯥꯏꯔꯦꯛꯇꯔ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯀꯌꯥ ꯑꯃꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯦ꯫ ꯍꯟꯗꯛꯀꯤ ꯐꯤꯂꯝ ꯑꯁꯤ ꯍꯦꯛ ꯁꯛꯁꯦꯁ ꯑꯣꯏꯕꯗ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯐꯤꯂꯝ ꯀꯌꯥ ꯑꯃ ꯐꯪꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯁꯤꯗ ꯈꯪꯍꯧꯗꯅ ꯃꯅꯤꯡꯗꯒꯤ ꯇ꯭ꯔꯛ ꯑꯃꯅ ꯁꯨꯔꯛꯄꯗꯒꯤ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨ ꯁꯤꯠꯇꯨꯅ ꯑꯦꯕꯤꯁꯨ ꯎ ꯑꯃꯗ ꯁꯨꯖꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯇꯥꯗꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯒ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯈꯥꯝꯂꯒ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡꯗ ꯀꯔꯤꯁꯨ ꯃꯇꯦꯡ ꯑꯃꯠꯇ ꯇꯧꯗꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯒꯥꯔꯤ ꯑꯁꯤꯁꯨ ꯑꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄꯗ ꯄꯨꯂꯤꯁ ꯆꯦꯛꯄꯣꯁꯠ ꯂꯩꯔꯝꯕꯗꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯐꯥꯔꯝꯃꯤ꯫ ꯗ꯭ꯔꯥꯏꯚꯔ ꯑꯁꯤꯁꯨ ꯍꯤꯗꯥꯛ ꯉꯥꯎꯗꯨꯅ ꯂꯥꯛꯄ ꯑꯣꯏꯔꯝꯂꯤ꯫ ꯄꯨꯂꯤꯁ ꯑꯃꯅ ꯍꯪꯂꯛꯏ, ꯒꯥꯔꯤꯒꯤ ꯍꯦꯗꯂꯥꯏꯠ ꯑꯁꯤ ꯅꯥꯀꯟ ꯅꯥꯝ ꯑꯃ ꯌꯥꯎꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯨꯄꯥ ꯑꯁꯤꯁꯨ ꯄꯥꯈꯠꯅ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨ ꯍꯥꯏꯗꯣꯔꯛꯂꯤ꯫ ꯑꯃꯝꯕ ꯖꯒꯥ ꯑꯣꯏꯕꯅ ꯑꯩꯁꯨ ꯀꯔꯤꯁꯨ ꯎꯗ꯭ꯔꯦ, ꯑꯗꯨꯅ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯅꯤꯡꯗ ꯂꯥꯛꯄ ꯒꯥꯔꯤꯅ ꯃꯈꯣꯏꯕꯨ ꯀꯟꯕꯤꯒꯅꯤ ꯈꯟꯗꯨꯅ ꯑꯩ ꯀꯔꯤꯁꯨ ꯌꯦꯡꯗꯅ ꯑꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯁ꯭ꯄꯣꯠ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯊꯨꯅ ꯄꯨꯈꯠꯂꯛꯂꯤ꯫ ꯑꯦꯕꯤꯗꯤ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ, ꯃꯥꯍꯤꯗꯤ ꯍꯤꯡꯍꯧꯔꯝꯃꯤ꯫ ꯊꯣꯃꯥꯁꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯤꯂꯤꯞꯇ ꯍꯥꯏꯔꯤ, ꯃꯁꯤ ꯄꯨꯝꯅꯃꯛ ꯈꯥꯡꯕ ꯇꯥꯕꯅꯤ꯫ ꯐꯤꯂꯤꯞꯁꯨ ꯋꯥꯈꯜ ꯐꯥꯗꯕ ꯉꯝꯗꯕꯅ ꯑꯃꯨꯛꯁꯨ ꯀꯞꯂꯤ꯫ ꯑꯁꯤꯗꯒꯤ ꯑꯦꯕꯤꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯄꯥꯡꯊꯣꯛꯂꯤ꯫ ꯁꯤꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯕꯤꯒꯤ ꯀꯥꯔꯗ ꯆꯪꯗꯨꯅ ꯃꯆꯥꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯐꯤꯂꯤꯞ ꯀꯞꯂꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯊꯣꯔꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯇꯤ ꯀꯥ ꯑꯁꯤꯒꯤ ꯀꯔꯤꯁꯨ ꯁꯤꯖꯤꯟꯅꯐꯝ ꯂꯩꯇ꯭ꯔꯦ, ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯊꯤꯡꯖꯤꯜꯂꯁꯤ ꯍꯥꯏꯗꯨꯅ꯫ ꯑꯁꯤꯗ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯎꯄꯨ ꯑꯗꯨꯅ ꯊꯣꯡ ꯑꯗꯨꯕు ꯈꯨꯝꯖꯤꯜꯂꯤ꯫ ꯃꯁꯤꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗ ꯅꯣꯇꯤꯁ ꯑꯃ ꯈꯪꯍꯜꯂꯤ꯫ ꯃꯁꯤꯒꯤ ꯀꯥ ꯑꯁꯤꯅꯤ ꯉꯁꯥꯏꯗꯒꯤ ꯐꯤꯂꯤꯞꯅ ꯁꯦꯀ꯭ꯔꯦꯠ ꯑꯣꯏꯅ ꯊꯝꯂꯝꯂꯤꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯆꯪꯂꯨꯔꯒ ꯊꯣꯔꯛꯄ ꯃꯇꯝꯗ ꯏ ꯇꯩꯗꯨꯅ ꯊꯣꯔꯛꯈꯤꯕ ꯀꯥ ꯑꯗꯨ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯗꯤ ꯇꯧꯔꯝꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗꯁꯨ ꯈꯪꯍꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯊꯣꯃꯥꯁꯀꯤ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯇꯨꯅ ꯐꯤꯂꯤꯞꯇ ꯍꯥꯏꯔꯛꯂꯤ, ꯁꯥꯔ, ꯑꯦꯕꯤꯒꯤ FIR ꯑꯃꯗꯤ ꯄꯣꯁꯠꯃꯣꯔꯇꯦꯝꯁꯨ ꯂꯣꯏꯔꯕꯅꯤ, ꯏꯟꯁꯨꯔꯦꯟꯁꯇꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯐꯤꯂꯤꯞꯅ ꯄꯩꯁా ꯑꯗꯨꯗꯤ ꯑꯩ ꯂꯧꯕ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯤ꯫ ꯑꯗꯨꯒ ꯊꯣꯃꯥꯁꯅ ꯔꯤꯄꯣꯔꯠ ꯐꯥꯏꯜ ꯄꯤꯔꯛꯅꯕꯁꯨ ꯈꯪꯍꯜꯂꯛꯄꯗꯒꯤ ꯐꯤꯂꯤꯞꯅ ꯐꯥꯏꯜ ꯑꯗꯨꯕు ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯕ ꯉꯝꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯆꯤꯡꯅꯔꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯗꯣꯛꯇꯔꯗ ꯂꯥꯛꯂꯝꯃꯤ꯫ ꯗꯣꯛꯇꯔ ꯑꯁꯤꯅ ꯍꯥꯏꯔꯛꯂꯤ, ꯁꯥꯔ, ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯌꯥꯝꯅ ꯀꯟꯅ ꯌꯩꯁꯤꯟꯈꯤꯕꯗꯒꯤ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯑꯦꯕꯤꯒꯤ ꯃꯃꯥꯟꯅꯕ ꯃꯥꯍꯤꯒꯤ ꯃꯅꯥꯛꯇꯁꯨ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯥꯍꯤꯗꯤ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯠ ꯑꯗꯨꯁꯨ ꯐ꯭ꯔꯦꯛꯆꯔ ꯇꯧꯔꯝꯃꯤ꯫ ꯃꯥꯍꯤꯅ ꯍꯥꯏꯔꯛꯂꯤ, ꯁꯥꯔ, ꯄꯥꯔꯇꯤ ꯂꯣꯏꯕꯗ ꯑꯩꯈꯣꯏ ꯄꯨꯡ ꯑꯃꯃꯨꯛ ꯇꯥꯔꯦ꯫ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗꯒꯤ ꯇꯨꯡꯗ ꯇ꯭ꯔꯛ ꯑꯃꯅ ꯈꯪꯍꯧꯗꯅ ꯊꯣꯝꯖꯤꯜꯂꯛꯄꯅꯤ꯫ ꯑꯗꯨꯒ ꯑꯦꯕꯤꯁꯨ ꯑꯩꯍꯥꯛꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯦ꯫ ꯑꯦꯕꯤꯅ ꯍꯥꯟꯅ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯑꯩꯕꯨꯁꯨ ꯃꯍꯥꯛꯅ ꯍꯧꯒꯠꯂꯝꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯑꯃꯨꯛ ꯋꯥꯟꯊꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅꯤ꯫ ꯃꯥꯍꯤꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯁꯨ ꯐꯤꯂꯤꯞꯅ ꯃꯨꯟꯅ ꯇꯥꯁꯤꯜꯂꯤ꯫ ꯃꯁꯤꯗ ꯐꯤꯂꯤꯞꯅ ꯐꯣꯇꯣ ꯑꯃ ꯎꯠꯇꯨꯅ ꯍꯪꯂꯛꯂꯤ, ꯃꯁꯤꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯁꯤꯔ ꯍꯥꯏꯗꯨꯅ꯫ ꯃꯥꯍꯤꯅ, ꯑꯩꯗꯤ ꯒ꯭ꯌꯥꯟ ꯇꯥꯈꯤꯗꯕꯅ
ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯐꯤꯂꯤꯞ ꯄꯨꯂꯤꯁꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒꯤ ꯃꯔꯝꯗ ꯏꯟꯐꯣꯔꯃꯦꯁꯟ ꯀꯌꯥ ꯑꯃ ꯂꯧꯔꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯊꯨꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯃꯥꯒ ꯂꯣꯏꯅꯕ ꯃꯤꯑꯣꯏ ꯈꯔꯒ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯀꯥꯔꯠ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯐꯤꯂꯤꯞꯅ ꯅꯥꯀꯟꯅ ꯀꯧꯊꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯗ꯭ꯔꯥꯏꯚꯔ ꯑꯁꯤꯅ ꯁꯥꯔ, ꯑꯩꯁꯨ ꯅꯨꯃꯤꯠ ꯑꯗꯨ ꯍꯤꯗꯥꯛ ꯀꯟꯅ ꯉꯥꯎꯈꯤꯕꯅ ꯑꯃꯗꯤ ꯑꯃꯝꯕ ꯖꯒꯥ ꯑꯣꯏꯕꯅ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯩꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯒ ꯀꯨꯝꯂꯒꯗꯤ ꯀꯦꯁ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯈꯟꯗꯨꯅ ꯇꯨꯡꯗ ꯂꯥꯛꯍꯧꯕ ꯒꯥꯔꯤꯁꯤꯡꯅ ꯍꯦꯜꯞ ꯇꯧꯕꯤꯒꯅꯤ ꯈꯟꯗꯨꯅ ꯑꯩ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯁꯥꯔ꯫ ꯑꯁꯨꯝꯅ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯍꯥꯏꯗꯨꯅ ꯗ꯭ꯔꯥꯏꯚꯔ ꯑꯁꯤꯅꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯐꯤꯂꯤꯞ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯤ ꯍꯨꯝꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯐꯝ ꯖꯒꯥ ꯑꯗꯨꯗ CCTV ꯐꯨꯇꯦꯖ ꯀꯌꯥꯁꯨ ꯌꯦꯡꯂꯝꯃꯤ꯫ ꯃꯁꯤꯗ ꯐꯤꯂꯤꯞꯅ ꯑꯀꯣꯟꯕꯗ ꯇ꯭ꯔꯛ ꯑꯃꯁꯨ ꯊꯧꯗꯨꯅ ꯂꯥꯛꯄ ꯎꯔꯝꯃꯤ꯫ ꯃꯁꯤꯗ ꯇ꯭ꯔꯛ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯁꯔꯖꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ꯫ ꯁꯤꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯐꯤꯂꯤꯞ ꯊꯣꯃꯥꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ, ꯁꯥꯔ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯦꯕꯤ ꯑꯦꯛꯁꯤꯗꯦꯟ ꯇꯧꯗꯨꯅ ꯁꯤꯈꯤꯕ ꯅꯠꯇꯦ, ꯃꯥꯕꯨ ꯍꯥꯠꯇꯣꯛꯄꯤꯕꯅꯤ꯫ ꯃꯤꯁꯛ ꯑꯗꯨꯁꯨ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛꯇꯤ ꯁꯛ ꯈꯪꯂꯦ꯫ ꯊꯣꯃꯥꯁꯅ, ꯅꯪ ꯃꯁꯛ ꯈꯪꯂꯦ, ꯑꯗꯨꯕꯨ ꯀꯩꯗꯧꯒꯗꯧꯔꯤꯕꯅꯣ? ꯄꯨꯂꯤꯁ ꯂꯩꯔꯤ, ꯂꯣ ꯂꯩꯔꯤ, ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯔꯥꯜ ꯂꯩꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯑꯍꯛꯄ ꯆꯩꯔꯥꯛ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯐꯤꯂꯤꯞꯅ, ꯁꯥꯔ, ꯑꯃꯨꯛ ꯂꯣ ꯑꯃꯗꯤ ꯄꯨꯂꯤꯁꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯇꯝ ꯑꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯕꯗꯤ ꯃꯇꯝ ꯌꯥꯝꯅ ꯊꯦꯡꯊꯔꯒꯅꯤ꯫ ꯁꯥꯔꯅꯁꯨ ꯈꯪꯕꯤꯔꯕ ꯑꯗꯨꯅꯤ ꯃꯇꯝ ꯀꯌꯥꯝ ꯆꯪꯍꯟꯒꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯅ ꯁꯥꯔ, ꯑꯩꯅ ꯂꯣꯒꯤ ꯃꯇꯦꯡ ꯅꯠꯇꯅ ꯏꯈꯨꯠꯃꯛꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯄꯨꯂꯤꯁꯁꯤꯡꯅ ꯃꯥꯒꯤ ꯌꯨꯝ ꯑꯗꯨꯗ ꯃꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯁꯤꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯆꯨꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯁꯤꯗꯒꯤ ꯄ꯭ꯔꯦꯖꯦꯟꯗ ꯑꯃꯨꯛ ꯎꯍꯜꯂꯛꯂꯤ꯫ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯁꯤꯕꯥꯔꯥꯃꯟꯁꯨ ꯂꯩꯔꯤ꯫ ꯄꯨꯂꯤꯁ ꯅꯨꯄꯤ ꯑꯃꯅ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤ, ꯁꯥꯔ, ꯃꯄꯥꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯏ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯊꯣꯔꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯁꯨ ꯆꯃꯝꯅꯍꯜꯂꯤ꯫ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯄꯤꯇꯔ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯍꯥꯛ ꯑꯁꯤ ꯐꯤꯂꯤꯞꯀꯤ ꯚꯤꯛꯇꯤꯝ ꯑꯗꯨ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯄꯤꯇꯔꯅ, ꯁꯥꯔ, ꯃꯤꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯑꯩ ꯁꯤꯡꯕ ꯉꯝꯗꯕꯗꯒꯤ ꯑꯩꯒꯤ ꯐꯣꯟ ꯑꯣꯐ ꯊꯝꯗꯨꯅ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯣꯠꯇꯨꯅ ꯃꯇꯝ ꯈꯔ ꯂꯩꯔꯨꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯁꯨ ꯃꯊꯥ ꯈꯔꯗꯤ ꯁꯥꯔꯤ꯫ SPꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ, ꯑꯗꯨꯗꯤ ꯂꯥꯁꯀꯤ ꯚꯤꯛꯇꯤꯝ ꯑꯁꯤꯗꯤ ꯁꯔꯖꯨꯅꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯁꯤꯡ ꯑꯣꯏꯔꯤꯕ ꯑꯁꯤꯅꯗꯤ ꯃꯥ ꯁꯣꯏꯗꯅ ꯚꯤꯛꯇꯤꯝ ꯑꯣꯏꯔꯝꯒꯅꯤ꯫ ꯁꯔꯖꯨꯅ ꯐꯤꯂꯤꯞꯀꯤ ꯌꯨꯝꯗ ꯂꯥꯛꯑꯝꯕ ꯇꯥꯔꯒꯗꯤ ꯐꯤꯂꯤꯞꯀꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯊꯕꯛ ꯆꯠꯊꯕ ꯌꯥꯔꯒꯅꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯕꯥꯔꯥꯃꯟ ꯑꯃꯗꯤ ꯑꯁꯣꯛ ꯂꯤꯂꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒ ꯎꯅꯗꯨꯅ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯁꯤꯕꯥꯔꯥꯃꯟꯅ ꯁꯔꯖꯨ ꯀꯧꯕ ꯇ꯭ꯔꯛ ꯗ꯭राꯏꯚꯔ ꯑꯃ ꯐꯤꯂꯤꯞꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯣꯏꯗꯅ ꯍꯥꯠꯂꯝꯒꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯅꯤ꯫ ꯑꯗꯨꯅ ꯅꯪ ꯄꯨꯂꯤꯁꯀꯤ ꯃꯇꯦꯡ ꯄꯥꯡꯉꯨ꯫ ꯑꯩꯈꯣꯏ ꯀꯅꯥꯗꯁꯨ ꯅꯪꯒꯤ ꯃꯔꯝꯗ ꯑꯃꯗꯤ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯏꯟꯚꯣꯜꯕ ꯇꯧꯍꯜꯂꯣꯏ꯫ ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯐꯤꯂꯤꯞꯀꯤ ꯌꯨꯝꯗ ꯆꯠꯄꯅꯤꯅ ꯃꯥꯒꯤ ꯌꯨꯝꯗ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯌꯥꯕ ꯀꯔꯤ ꯂꯩꯕꯒꯦ ꯑꯃꯗꯤ ꯌꯨꯝ ꯑꯗꯨꯗ ꯗꯦꯗ ꯕꯣꯗꯤꯁꯨ ꯂꯩꯔꯝꯕ ꯌꯥꯏ꯫ ꯑꯗꯨꯅ ꯅꯪꯅ ꯈꯔ ꯊꯤꯖꯤꯟꯕꯤꯅꯕ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯂꯤꯂꯥ ꯐꯤꯂꯤꯞꯀꯤ ꯌꯨꯝꯗ ꯍꯥꯟꯅꯒꯨꯝ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗ ꯁꯤꯕꯥꯔꯥꯃꯟꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯀꯥ ꯑꯗꯨꯗ ꯆꯪꯗꯨꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯐꯤꯂꯤꯞꯀꯤ ꯁꯦꯀ꯭ꯔꯦꯠ ꯔꯨꯝꯗ ꯂꯩꯔꯤꯕ ꯎꯄꯨ ꯑꯗꯨ ꯍꯦꯛ ꯄꯥꯏꯒꯦ ꯇꯧꯕꯒ ꯃꯥꯒꯤ ꯐꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯂꯤ꯫ ꯐꯣꯟ ꯑꯁꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯀꯣꯜꯅꯤ꯫ ꯐꯣꯟ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏꯔꯛꯂꯤ, ꯂꯤꯂꯥ, ꯄꯨꯂꯤꯁꯁꯤꯡꯅ ꯑꯩꯈꯣꯏꯗ ꯁꯥꯟꯅꯕ ꯑꯣꯏꯔꯝꯒꯅꯤ, ꯑꯩꯈꯣꯏꯕꯨ ꯃꯣꯏꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯅꯕ꯫ ꯃꯥꯅ ꯉꯔꯥꯡ ꯐꯣꯇꯣ ꯎꯠꯂꯝꯕ ꯁꯔꯖꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯅ ꯕꯖꯥꯔꯗ ꯎꯏ, ꯃꯍꯥꯛ ꯀꯔꯤꯁꯨ ꯁꯤꯗꯦ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗ ꯂꯤꯂꯥꯁꯨ ꯃꯥꯅ ꯍꯥꯡꯗꯣꯛꯀꯦ ꯇꯧꯔꯝꯕ ꯎꯄꯨ ꯑꯗꯨꯁꯨ ꯊꯦꯡꯗꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯣꯝꯗ ꯑꯃꯨꯛ ꯁꯔꯖꯨꯒ SPꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯁꯤꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯁꯨ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯈꯣꯏꯒꯤ ꯂꯥꯁ ꯚꯤꯛꯇꯤꯝ ꯑꯁꯤ ꯁꯔꯖꯨꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯨꯕꯅꯤ꯫ ꯑꯗꯨꯒ ꯁꯔꯖꯨ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯗꯤ ꯍꯤꯡꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯁꯔꯖꯨꯒ ꯐꯤꯂꯤꯞꯀꯗꯤ ꯍꯥꯟꯅꯁꯨ ꯌꯦꯛꯅꯈꯤꯕ ꯂꯩꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯐꯤꯂꯤꯞꯅ ꯍꯥꯠꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯀꯅꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯃꯌꯥꯝ ꯃꯈꯥ ꯇꯥꯔꯛꯄ ꯁꯔꯨꯛꯇ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗු ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯎꯕꯗ ꯁꯤꯕꯥꯔꯥꯃꯟ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯦ꯫ ꯑꯁꯣꯛꯅ ꯍꯥꯏꯔꯛꯂꯤ, ꯁꯔꯖꯨ ꯑꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥ ꯑꯃꯨꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯑꯩꯈꯣꯏ ꯊꯕꯛ ꯑꯁꯤ ꯁꯣꯏꯗꯅ ꯃꯥꯏꯊꯤꯔꯒꯅꯤ꯫ ꯁꯤꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯐꯤꯂꯤꯞ ꯑꯃꯨꯛ ꯎꯍꯜꯂꯛꯂꯤ꯫ ꯃꯍꯥꯛ ꯃꯥꯒꯤ ꯃꯆꯥ ꯑꯦꯕꯤꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯁꯦꯀ꯭ꯔꯦꯠ ꯔꯨꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯗꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯂꯤ꯫ ꯃꯁꯤꯗ ꯉꯛꯂꯤꯕ ꯋꯥꯐꯝꯗꯤ ꯃꯍꯥꯛꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯑꯦꯕꯤꯒꯤ ꯃꯔꯨꯞ ꯃꯥꯍꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅꯤ꯫ ꯑꯁꯤꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯁꯨ ꯑꯉꯛꯄ ꯑꯃ ꯐꯥꯎꯍꯜꯂꯤ꯫ ꯃꯥꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯊꯣꯛꯀꯗꯧꯔꯤꯕꯅꯣ? ꯑꯗꯨꯒ ꯐ꯭ꯂꯥꯁꯕꯦꯛ ꯑꯃꯁꯨ ꯑꯃꯨꯛ ꯎꯍꯜꯂꯛꯂꯤ꯫ ꯐꯤꯂꯤꯞꯀ ꯄꯨꯟꯗꯨꯅ ꯃꯥꯏꯀꯦꯜ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯗꯒꯤ GPS ꯇ꯭ꯔꯦꯀꯔ ꯑꯃꯁꯨ ꯂꯧꯔꯤ꯫ ꯑꯗꯨꯒ ꯐꯤꯂꯤꯞꯀ ꯃꯥꯒꯤ ꯅꯨꯄꯤꯒ ꯈꯟꯅꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯤꯂꯤꯞꯅ ꯁ꯭ꯇꯦꯁꯟꯗ ꯊꯤꯟꯗꯣꯔꯛꯂꯤ꯫ ꯃꯁꯤ ꯃꯥꯒꯤ ꯄ꯭ꯂꯥꯟ ꯑꯣꯏꯔꯝꯂꯤ꯫ ꯑꯗꯨꯒ ꯃꯥꯍꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯒꯥꯔꯤꯗꯁꯨ GPS ꯍꯥꯞꯆꯤꯟꯗꯨꯅ
marakta gari thorokpada yadana su silli aduga mahi gari thorokpada lamkhang gari adu yakhidre tanja asida Philip su gari thauduna lagli mahina ubadagi hairagli uncle ai thabak ama chatkadabani railway station phawda thinbiba yagadra Philip nasu hoi thinge adubu aigi guli chabagi matam oire yumda hana changlugisi haiduna asamba lambi amada puduna lakli asamba lambi oibana CCTV camera amata su leite masidagi yamna thuna yum yoraduna Philip na yum adu changduna yum adugi thong thona khudingmak loina thingjilami aduga changlaktuna mahida hairakli aigi chanupa halibagi manam karigino masida flashback ama mahida haiduna amugu halagli Philip na AB gi postmortem gi che adu yengbada khangba ngamli accident adudi pung amada thokibani AB gi makokta jasin khibaduna pung ahum adwaidani doctor nasu hairakhiba leirabani numit adura accident thoklaba matungda gari ahum amasu lakhi adubu lakriba gari sing adu amata khamkhide aduna mahi nang amadi isor natana numit adur thokiba thodok kanana su khangba ngamloi ainadi nang oirangmani haibasi khanbani aduga aina nangbu chingnaraduna nangi nanakta nong malaktuna hangbu numit aduda nangna sanasu wahi ama phongdoki evina hana gyan laktuna aibu hawatpiramani haiduna wahi adudagini aina nang oirangmani haibasi khalladuna aina nangbu phanaba plan sing asi tawduna lakpani wari sing asi mahina munna taraga yamna karemnaba minok amaga loinana hairakli hoi chumi aina ebibu harpani ai matam kuinadagi khanglaga lakpani mabu matau karamna harchigi haina adubu accident aduna aingonna chance ama pibugum thokhalle numit aduda accident aduna aikhoi ani kaya thina sokpoide ebinasu aibu chingkhalaktuna hawgallaga gyan tahanbi masida mana onthokutuna leiringaida aina khulai ama paiduna mabu tungdagi thomdatuna hatokpani maramdi matam ayamada music ki thabak asi aikhoi ani punna tawminabani aduga credit na matana phangba aigi music na kanana su pambide magina director production fauna thagat wahi kya tawduna intro tawduna sakhanganba aigina wana honajriba khudimak aremba tahanba kanana su khangbidaba aduna ina mabu hatpani ma leitabadi punamak aigi khutta tanaba sinduna mahina amuksu makha tarakli haujikti nangsu wari pumba khanglabanina nangbusu hatpa tabani masi haiduna makhoi ani magi ngamjabi thaduna phudanarakle makhoi ani phunaba sida aikhoida karigumama khangalagli ngasai TV amadi pochei kaya ama chakhaiduna ka asida lerambadu makhoi ani phunabagi oiramli asida aroibada Philipna fudaraduna mahibu faraga thamlamboiramni wari punamagasi Philipna hairaduna sauningba amaga loinana magi macha ebida makokta thomdatuna hatkhiba khulai adu puthoraktuna mahibusu makokta thomdatuna mafam adur hatokle nahandagi Philipna toramlibasi magi machanupa ebi hatkibagi laman khumnabagi damak mana plan kaya ama tawduna plot kaya ama sagatuna thabak singasi tawrambani haiba film jengli bekhoidasu khangalagli masidagi Sibaraman amadi Asok amuku halai Asokna sir hojik phawba Philip ki damak wakhal thaladuna leiribra Sibaramanna Asok magi thabak adugi foldi mahak amuk soidana phangani haibadi lobu aranma lambida chingduna pubadi yaroi kanagumba amadi soidana magi thabak adugi lambi piba lakani masidagi miyoi ama police station da changlakli nupa asina police asid hairakli aigi ming hari kawi Bangalore dagi lakpani missing report amagi aigi nauni pagi masi haiduna mahi gi photo adubu police adu da yanghalli masina takpadi film asigi second part lakani khanghalaba matungda fajaraba film asi matang asida losile mayam aigi movie asi kamdo bagi haibadu comment section da soidana thambiramu aduga nauna channel asida changbirakpa ichilinaw singna channel asibu nuksibiduna mayam nge ngahak toirabasu awa photha haliba channel asibu like subscribe share tobiduna support tobiu haiba wafam thamjari